Hi guys, welcome back to my YouTube channel. Mayam puno po Rock with ARUN nataram lokshari. Matam kuira bagi tungda ngasi mayam da aigi blog amakatang thakat charake. Ngasi na thakat charake ba video haba tare blog se aina hoji oza oina pujari ba Heirok ta lei ba Grace Academy School Heirok High School sigi. Yamna nungai ba haibadi school asina lingkhat pa sahi kun manga surok pagi silver jubilee celebration pangthok pagi adugumba video ni adubu function one yamna chauna pangthok tuna sinba adugumba function amadi oidre adubu ngasigi haibadi ngasigi tang mari February tang mari gi numidang sida school asida khogi mapung numit thauramga iroinana yamna chawdabida piktakna khogi meigi adugumba fajaraba leiteng am khoi school che tawjari hariba meigi adugumba fajaraba leiteng ado mayamda amtang yenghanjagi khanbadagi ngasigi blog ase semjabani maramasina mayamna aigi blog asibu yengbiraga phajai amasung phajade habadu mayamna comment thambiramu adudi mayam hojik chalase khoi school da aduga yengorasi ngasigi meigi kumai. Let's go. Hi mayam ai khoigi school yauksanjare aduna khoi school changri ai khoigi school gi gate ai ucharake mayam da wanjarake mayam ming tabiro. Hey guys, mayam to si khoigi school gi gate ne kitang di mamsan gre ai school si europada ko ai di oja mayam hoju mamsale haduna su khoigi oja mayam na sem saraga leibirami ai oja mayam na sem sari sumtang yenghanjarake khoigi school gi gate da leire am khoi Grace Academy School am ubire duga sida lepiba sing sina khoigi oja sing na am kanna khoigi sem kanan juba khoigi sem kanna sari jinga mai thana na mai dam ta ready da khoigi kanna oja sing na sem sari ai mathang utarake koi school gi manung da su koi oja mayam dagi khoi gi anak pada leiba koi school gi chhatra singna sem sabagi mamini sida uribase khatading mangre ado haidi horen mai thalak padadi yam phajadoi ne aduna hojik mamhan baiwan. Hi guys, koi hoji mai thanba haure aduna ai mathang mai singse ucharake. School gi gate che koi oja mayam na fajana leiteng laga thambirame ado gate chi gi hek makha da mamang makta da koi school gi maming Grace haiba maming che candle na amna fajana pareng sana lenga koi gi fajana sembire nushit ang gi shit pa male da na mai je ngandre aje koi gi Grace ki kano se yam fajana candle na sema Grace maming che khoi sida thare ek mamang makada aduga sina khoi gi school gi lambi ni gate manung haidi changba lambi ni yamna sangna khoi gi oja singna sembirame ei mathang sum reng sanam ta namjarake sida lehori mayam sina khoi school gi oja sing miss loina sure ngasi di ndang oirasu school gi ngasigi silver jubilee function ase mai pak ta baya de haidana yam chauna function tawdrabasu mai gi oiba kumai simadi fajana sem se haidana khoi oja mayam tanaraga tawbani sina khoi miss khoi photo kadda kapnari kai sida sum sangla pasna sina khoi gi school maya yausala ngangsing anak pada leiba ngangsing su laga khogi ngasigi mai gi than bagi se ngangsing su yaubirari sina khogi school ni school di am chawde piktak na leiba am magun leiba school ni haitare mayam muk khogi maning dagi mun namjarake kai mayam se amtanga halna mafam se amna kenan ji mina loi khanjal le ta ori o matai da khara idok pio
sida magana kurumla ay prayer tawramne ana chehijana ye tumna hendino fajana wana am fajana sidagi hena fajana sining mane adubu leibaki hoji hoji oiriba irang sina yam ka hena chaw thungna tawbudu makti school nasu aduga ikhoigi leiba oja sing nasu pamdabana maram oraga asumna meigi apiktak tawba sigumba kumai semuga lona khoi ngasigi silver jubilee thoramase lotion gani haidana khoi sa founder na tapire bane dana si maning sai leben na wala pun kenan pare ni na lo tau sa kenan lai dum asige sigum lobo khoi school gi silver jubilee asida khoi school asigi leibiriba sar founder principal amadi staff member ja khodimakna kutta maira paiduna khoi school asigi lakadauba afaba ngato na bagidamata ishorda thoni jaba lugana lonana leba asigi hoji hoji oiriba irang asibusu khara thuna lotion khiduna Manipurda amuk hana santi oraklasunu haibagi adugumba paujel ga loinana jama yamna asige sigumloba silver jubilee asigi aroi bamakta da candle paidana santi ki paujel amaga loinana asige sigumloba silver jubilee ase maigi apikpa kumai asiga loinana atang asida losenki Soalnya aku konsumsi juga, aku sama aku juga kalau soalnya sih gitu, biasa itu yang terkait dengan